Connect News Media Tabiriba Singbutaram Okchari Manipur irangi houjik ani suba phase houre Houkhiba chahi nifu yankhay asida leibak asida amukta tourakli attack makhal ama Manipur da houjik Kukisingi tourakli Kuki jo militant singna Manipur gi tongan mafam sing kautruk kadangban senjam chirang amadi sinam khulna chingba mafam singda high tech drones ki matengna bombing attack leptana tourakli drone gi matengna tourakli ba RPG bombing asina asiana so open kaya thon kibatanatana yum kai polam kaya su amanga ta thon li khun singi mi singna kina badagi yum kai thadok tu na chenari attack asi leba asida attack ki ahan ba amadi anoba train ni masigi mamangda asigumba thodo amukta touokhidri Kukisingi handak tourakli ba drone bombing attack asi Manipur da natana national security ki damakta su yamna chauna singna batanatana achobo hang amasuni attack asida si nariba drone singasi quadcopter drones ni masida camera navigation system yauri masi pungama line paiba yai masida habliba bomb asi thadaning mafamda target tawduna thadaba yai masigi mamangda di drone asi sumnagi irang tholiba mafam singi mayok nariba mafam singda khulai paiba singda miyeng thamnanabagi damak sinarami adubu Houkhiba numit kharani dagi drone na bombing tourakli Manipur police ki matung ina drone asi modern warfare dasi nahi masi civilians ki mayokta aggressive unanaba sinabani adubu lagliba wahangdi Kukisingi high tech drone singna bombing tobagi idea amadi technique asi kadai dagi phanglamgani masi Kukisingi nakta Hollywood film yengbadagi lakpa idea di oiramloi aduga Kukisingi drone attack tourakli ba asigi meaning si kari haina logudori wahang asigi oithokpa yaba paukhumdi Kuki militant sing Myanmar gi People's Defense Force PDF ka naknaba mari lainai organization asi Myanmar junta gi mayokta lei PDF su Myanmar army gi mayokta attack ki damak drone si nei PDF ki drone attack ta Myanmar gi army back foot ta lakhi fibam asida masi oithokpa yai madudi China da semba asigumba drone Myanmar gi lambidagi Kuki militant sing inakta lai asumna drone sing asi local weapon ga loinana sina duna bombing tawriba asida Mapaleba ki khut yawbagi thajaba yamna wangi Kukisingi sophisticated weapon amadi drone sinaduna bombing tawriba asi Manipur gi damak yamna danger ni masi attack ki anoba mawng ni security agency sing thawdo asibu taraina lofam thokte alert oifam thoi maramdi masi subnagi Manipur da natana national security gi su chauna singna bani America China Bharat ki mayokta conspiracy tawnana ba tanjang ai duna leiri Mamangda Bangladesh ki former Prime Minister Sheikh Hasina na claim touokhidriba laikre Bangladesh Bharat amadi Myanmar ga lonaba mafamda America anoba leba ama semba pami haiki masigi mataida Bangladesh ki south east ta leba Saint Martin Island da America na China bu control tawnanaba military base ama semba pamki masida Sheikh Hasina na yakhide America gi apamba si pikhidabada Bangladesh ki houjik oiriba fibam asi yauki America na Manipur ga tainaba Myanmar amadi Bangladesh ki area da Christian state ama semba pamli aduga somdana Kukisingi na tonganba administration gi demand tawduna Manipur da irang hori masi America gi pamjaba topic haibadu thogli Bharat Myanmar Bangladesh leba ahumda operate tawriba Kuki militant singda America na fund tawramlo haibangamde Bangladesh amadi Myanmar budi America na pamba thava adu pangthokre adubu Bharat ta houjik madu pangthokpa ngamdri Maram asina border state Manipur amadi yumlonaba Myanmar gi tangdu leitadaba thokliba asigi kanaba loduna mapan gi khutsing thingjilakpagi chance wangna lei Kargil war da saruk yakraba retired lieutenant general Konsam Himalay na hairi Manipur gi conflict subnagi ethnic conflict nate masi maitei Kuki ethnic conflict tagi sang hendokre masi national security gi damak chaung danger ni haiki mang na hai Houkhiba chahi nifuni pallom sida drone attack aikhoi gi leibak ki internal security system gi damak chauna nungnangai oiba topic ama oifam thoi masigi mamang da su drone attack asiga mari lenaba chingnaningai oiba thodok thokre chahi asigi jun 13 da Guwahati dagi nongpok lom da chawrana kilometer 13 rom challaga national highway 27 gi Sonapur toll da Manipur gi miyoi ama intelligent flight vetri taraga loinana toll gate ta Assam gi police na phaki mahak Manipur da lansin na honaramdagi phakibani Sonapur da toll gate ta phakiba miyoi adugi maming Khaigaulen Kipgen kawi
chahi 13 की किपगेन कांगपोकपी डिस्ट्रिक्ट की गमगई विलेज दगिनी असम पुलिस थौदो असिबु येंगबदा चावना ngakpa फाउखी थौदो असिदा असम पुलिस ना हाइकी सिविल वार मायोकनरिबा म्यांमार अमदी भारत की मनुंगदा करिगुंबा खरा तौरी जून की थौदो असिना ड्रोन अटैक की चिंगनबा फाउनखी जून दा असम पुलिस की ऑफिशियल सिंगना कुकीसिंगी खुलाई पाइबा ग्रुप सिंगी दमा ड्रोन सिननबा होनरे हाइबा वाफम असि एक्सेप्ट तौखी फिबम असिदा सीएम बिरेन ना मीडिया इंटरव्यू दा हाइखिबा था तरुक की मनुंगदा इरांग असी सेंटर की मतेंगना लोइसिनगनी हाइना क्लेम तौखिबा अदु कुकीसिंगना होजिक तौरकलिबा ड्रोन बॉम्बिंग अटैक असी उरुरगा महाकी क्लेम असी चिंगनदबा ngamloi येंगनबा लेबा अमना अतोप लेबा अमदा तौबा अटैक कुमना कुकीसिंगना ड्रोन बॉम्ब फावबा सिनरकली मथंगदा मु करी सिनरकनी हाइबा ngamde असुमना चौराकना चाही अमा मखाइरोमदगी हौजिकसु अदुमा कुकीसिंगना इरांग अमु होरकपा अदुदगी तंपाकी माइके मरी मक्ता पुमलांग लांगबा प्रोटेस्ट टीवी डिस्कशन अदुगा खरे लेरगा अमु इंथखिबा मसी हौजिकसु अदुमक तौदुना लाक्ली अदुबु हंदकी थौदो असिदी हाना अमुक्ता थोखिद्रिबा थौदोकनी मसी कांगलुप मसेन की मरक्ता थोकपा यंगथिनबदगी सरुप कया सांगना हेंदोखरे थौदो असिबु इंटरनल सिक्योरिटी दा पिरकपा थ्रेट नि हाइना हक्सिन लौरबदी स्टेट अमदी सेंटर लेंगाकना कुकीसिंगना मथंगी लालोंग अमा सिलकपा ngamdanaba matik chaba pakhum pifam thoi वीडियो सिदंग असिगी दि मतंग असोय फावबदंग थागसरी।